Angang unabada mama lekhidabagi wahouda Jnimsda irang thokre. Imphal, April 14, SNS. Jnimsda angang unabagi operation loiraba matungda mama Sire. Doctor na section dabdagi lekhidabani haina maral siraduna khoisaunaraba miyamna Jnimsda hospital da thomjilakre JAC semkre. Angang unaraba matungda lekhidrabi nupi adugi maming longjam ongbi ichal tombi sahi taraga mapan mapuroiba L Rosen Kowi. Imphal iski nongdamdagini hairi. Thokdok asigi matangda thokdok siga mari lainana semle hairiba JAC against the unnatural death of longjam ichal tombigi convener singkhai nganba maiteina haikibada ichal tombi asi angang unabagidamak tha asigi taraga nithoigi ayukta Jnims hospital da pukhatki angang unabagi operation gi ngarang ayuk pung 10 rom taba matamda operation theater da pusinki pung 10 makhai rom tabada angang unare haiduna puthorakhi. Nimit yungba matung pung ama rom taba matamda ichal tumbigi mabuk kangkhalakpadagi mahaki mapuroiba Rosenna nursing da pau piki adubu doctor ga pau phaunari haiduna thawa sadana phana kuina hanna yengbidana leikhi ichal tumbigi anabagi phibam lusilakpa oirabadi atopa mafam amada puraga yengjarurage haibadasu tabikide. Numidang pung 10 makhairom taba matamda ichal tumbi leikhidre haina imung manungda khangalakibani. Ichal tumbi leikhidaba si doctor na thausadabadagi leikhidabani haina maral siduna thogdoksida chenariba doctor puthorau amadi thabaktagi lokthou haiduna ichal tumbi leikaigi khoisaunarba masing yamlaba miyamna irang horaktuna ngasi ayuk Jnims hospital da thomjilakhi. Adubu Imphal East District Police ki SP yauna masing yamlo police personnel sing changsilaktuna irang adu control tawbadagi pamdaba thogdok singdi thokhidre. Thogdok sigi matangda JAC na demand kaya tawduna ngasi numidang chief minister da memorandum ama pisinbaga loinana unaduna wari sanare hairi. Wari sanaba aduda JAC gi maikaidagi senariba doctor pung 9 gi manungda thabaktagi thadatkadabani amadi asiba masa laukhiroi haiba akanba demand tawkhi hairi. Chief minister gi maikaidagi su ichal tumbigi asiba masa hayeng RIMS hospital da postmortem tawbaga loinana magistral inquiry ama tawraga mara laibasingi mathakta chapchaba action laukhalagani haina thajaba pirak le hairi. Karigumba thajaba adu JAC na piriba pung 9 gi manungda thabak ta onthoroktaba tarabadi akanba khongjang changsilagani haina JAC gi maikaidagi phangba pauna hairi.